ngarang asi koigi chamuga kunga mangarak shuba koigi ningtam lanfamda thawai thakraba athauba singki bafamda haikat lauket leikat tambagi thoram koigi manipur amasung manipur gi wangmada chauna pangthokre haba tare masiki aduga koigi governor na thamkiba wafamda koigi maraipaki thawai katkraba singi ikai khumnakre athauba singi nimit asida apunbagi shaktam ngakminaba masak wasak laurasi haina governor na su thambiuza aduga koigi chief minister yumnam khemchana phongdokibda tungi mirolna yaifana bangasi gi mirolna poram sing asi yatpa mathau tare haina kogi cm na su phongdok tonga tonga bawafung kaya amasu phongdokre haiba tare ado oza saida lakjarabada kogi athauba singi numit sida apunbagi saktam ngakminaba wasak laurasi haina governor na su thamliza sai matang oza governor gi wafam amdi chief minister thamni ba wafum kamaina ga thamli beza Han maktada Northeast Window Television ge ayuki news analysis meeting tabiro puno ko ikunona kurumsedi sai side da mase sahi si koi sangsit nai tare ko formula lengak na palan tor punen 72 de statehood phang pakanda matam dugi manipur gi se minister oibiramba md alimuddin na masigi posi akoi gi tangai phada manipur gi state ki adi masi da tlanai sing na kaina tongnaram badegi lenga ki thakta torok pase matam du degi ne na khoi historical account ma yam pho leina re da na ko adu leiba matam du dei da atai dei kitang khoi na historical kitang samna re yeng ba kanda manipur da khoi gi sigumba thoba singi 13 August ki kari gi palan tawse matam du da union government ki mai kai di athing ba leirame madu athing badu leiraga su madu matam dugi government aduna matam dugi government aduna madu khoi leba ki damu tawgada bani na khallaga tawkhibagi aduguma yam sawba historical landmark amale madugi wari do khoina adai du mayam document la ina adu aina muning chu mathau tadre logic ti aina ai thamjening badi manipur na ngasagi india da yauro matungda manipur gi potchi ngasagi hairiba potching ase akoina sida yengba yabase british ki mayokta lan hodana british ki mayokta british ki kanona hatkhiba adugumba thauba mayam sing adu ningsing bada yaroi haidana ko union government ki maike di athing ba leirami potcha sai side da akoi naina ba yaba logic kitang akoina yengba ya pot khra leirame bo adu manipur gi people sing gi maike di government gi maite convince to buni khangde mani khangde hoji pudi madu gi potu gi kanu dum loi gre aduna hainingi ba poti aina thamjaningi ba idea di manipur gi asigumba yamna kana to potsina kaigumba to ba targadi manipur gi leiriba koi hanigi sovereignty gi question du madugi question du makoi gi masa masu sing asina makoi gi sada nauda sing asina ningjingi gadra haibagi akiba ma government of india da matam du da madugi akiba ma leibra haibagi question ma leiba at the same time adu natragana hairiba leiriba union government ki magi continuation se masi akoi keno da su transfer of power haibane ko british government gi people ki my government chi magi logic to di hongdok ta bidha akoi gi magi leiba governance tu magi british ki authority ki magi queen gi magi keno makha da torum budu gi magi native people sing aside da magi power to transfer tawre yana power of transfer and haibane ba mai keno to magi keno se british ki parliament ki leiba poche ko adai du dei da leiba government si ngasai mi hongdo ga su magi logic to di chamana na magi colonial gi keno do dum leibra haibe question am su dum nina ningai lebo ko sai area sideda then adugi episode tuma loigra matung da hauzi ki leiba miron sina akoina yengba yari na hauzi akoina tawriba lenga ki thakta tawre na hairiba ningtam bangak na bagi tamakta thawaina ponta pi khraba thau singem phamda haikat lekat tamkhre haiba pot ama leide banina makhoina tamamiba ningtamba duka makhoina pamiba ningtamba haibaduga hauzik ki miron sina puriba ama hauzik ki mirol amadi hauzik ki government sina puriba ani sigi ningtambai concept si kadai waida magi mingling tawri kadai waida punjanari haibagi issue masu layebo adu haidiba pandam asiga ahalaman sing layoi khabai paipu sing aduna thawai na ponta pikriba magi ngakadaba ningtambado adugi potu hauziki leiriba
Manipur gi leriba lengak asina pamiba mawongi ningtam baduga karai waida sanari gi haiba amadi madugi potugi legacy adu madui continuation do karai leri gi haiba se phalan tawriba singna khanbam thoe na idi khalle ko then amana lenga ki thak da paktho oba mafam singa se thabak singa se Manipur gi jaga khudi makta hojik loina mak pangthok pagi mai keno si magi namna government office ta kai da pangthom buduna daba people gi participation ama lehen bangamabra haiba sisu question ama oyebo ko sumna side da side mina makong da laikat pa kongjom de da tarpan kaluba ama taruba du na tabada laiba posi apunba Manipur amagi da makni haiba pot ama oiba taragadi laiba pot aside da Manipur pum khudi mak yahon bangam bagi magi organization magi spirit laiba mayam sing ado madu lehen thoi na idi adu mai lojebo ko sumna sum kana to wana taba then adagi matam du leriba ahalaman sing aduna thawai kat khiba idea of Manipur du ka main lerambano madura ka mai nga ambano madu ki leriba pot myam sing aduda leriba akhoi gi leriba ethnic composition sing asi ka main manage torami haibana sing mayam sing asi akhoi nainaba mathau tai na khale karigumba haiba matam aduda leramba pot aduga hojiki sana dragana kan mai hongdo ka de haiba pot amasu khanaba matam oena khalle ko adai area dudi akhoi na tau tau ba sang hen da bagi mong da sum le raga lenga ama pali function nama lai no sahi gi lai adu lai 13 August lai kongjom de lai adu lai haina adai du da khoi na public space ta kari da ahlam sing adu na adu torma kok no lam de no lami adu ada naina badu na di ai thoi na madu gi significance tu lege da ba mande haina ai di sumai na loje yebo ko aduna lai ba masi not only government ki wa khakta na te ai khoi gi Manipur gi people miam haiba tai ne ko leriba punamaki wakhalda haibagi ithillase masi phawba mathok tai aduga akhoi leriba akhoi Manipur ama semge hayo taragadi leriba position asi reida hanana kamai khalami pot aduna karigumba sida akaiba nuaitaba yadaba man kai grabni na ko mai matamdu da 1891 da Manipur se British ki mukta lan mai thire pai thire ba leba makai re lenga kai regime makai re madugi matunga laiba regime madugi leriba policy na hojik laiba por asireda matamdu da sagalam ba idea of Manipur matamdu le film sing ado kalmai le mena koi revisit taw matau tai at the same time revisit taw matamda adugi idea adu na hojiki Manipur si amu protect taw yadre ngamdragadi na traga madugi idea adu na madugi potu da applicable oidragadi ko madu chasanna ba ngamdragadi hojik leriba film sida akoina karamba idea of Manipur ma establish tawdagi haibase hojiki miron sina khanba matam oi hena aidi sumain thamjage han bi keno sire nyama chumba wafam ne ozana kugi petrol se pangthopagi kugi wahan thoki thambi wafam thambi ki baza